Ngasidagi Chahi Taruki Mamangda Tamil Nadugi Southern Kulam Police Custodial Mihatta Puari Oihuragadaba Court ki verdict Rai Amakak Pikre Mapa Machabu Police Custody Manungda Miyoi Bagi Lichet ki Wangmada Sataki Bathabak Aduna Laibang Miyamgi Tamoibu Aduki Matik Soanki Matam Sagna Korta Trial Kaya Sataraklaba Matungda Haujikti Chahi Taruki Matungda Korna Thaudog Asida General Police Mapanbu Haukiba April ki Tang Taruk Kumjali Singani Kunga Taruk Asida Makhuibu Sidriba Pauba Thori Yandona Hatpagi Dandi Pikre Court ki verdict Asina Justice ki Kudam Oibatanatana Police ki Miyot Minegi Mayukta Akanba Pausal Amasu Piri Court case asi haubadagina loibo phauba satharakpa matamda maming amakak yamna toina palli maming adudi head constable Revati gi thongda magi courage magi commitment aduna maram oiraga case asigi justice purakpa matamda asoba role ama lauki mahaki thongna adu uthoklamdaba tarabadi ngasi warashin purakliba case asi kaidawaidasu warashin puraktuna loisilamdabasu yai Mayambu Kurumzari Basics update na ngasishu anoba crime case ama puduna laksari Channel asi ngasida nauna thengnabi ba yaubi bataragadi channel asidagi makhatana crime ga mari lenaba update sing taba phangbina bagidamak channel asibu miyamna nungsibiduna like comment subscribe tawbiramu Hauzik case asigi wari mayam puna taminasi Thaudo asi ngasidagi Chahi Taruk khara henbagi mamang Kumjali Singani Kungi Jun Thada Thokibani Matamasi Malem Pumbada Mishimina Awaba Kaya Mayok Nakiba COVID-19 gi Tamthiba Matam Aduni Laibang Miyambu COVID-19 dagi Ngakthok Naba Haiduna Indian government amadi India gi lariba state singdasu Paliba Lengak Sing Aduna COVID-19 da Miyamna Chathagadaba SOP Maki protocol kaya marum semduna Laibak Miyamgi Mamalyam laba thawaibu COVID-19 dagi kannanaba hotnakiba matam aduni COVID-19 dagi miyoibagi punsi kannanaba hotnabada doctor amadi police singisu asoba thaudang lauki police singna COVID-19 gi semliba SOP thugaiba sing makoina phaduna ain gi oiba serak sing laukalami Tamil Nadu gi Tuticorin district ki manung chanaleriba Southern Kulam Police nasu COVID-19 dagi miyam gi punsibu kanba ngamnana bagidamak haiduna COVID-19 gi channa kanglon kya marum semduna thamlami semliba singasigi manungda agagnaba matam gi manungda dukan thong hangbagi ayaba pirami thaudo asida victim oiriba P Jairas amadi benik asi Mapa machani Cheirak ki Chahi Yankhaga Nipan aduga maki machanupa asigi Chahina Chahi Kunthraga Mathoi muksure Makhogi family asigi oina Southern Kulam Police Station gi area jurisdiction manung chana leriba Kamarazar Chok hariba mafam asida makhogi family gi mobile phone yonba dukan amakak chalairami COVID-19 gi matam oibana lengang na piriba matam phawbagi manungda thong hangduna hairiba dukan asi chalairami Adubu laibak thiba thogdok thokadaba numit June tang taraga mapan Kumjali Singani kun asida Southern Kulam Police Station gi Inspector S Sridharna Lusingba team amana laktuna Kamaraja Chokta hangliba Cheirak ki dukalasi pung henda COVID-19 gi protocol thugairaga dukan phami haiduna P Cheirak pu numit asigi yasanglakpa pung tare makai muk tarakpa matamda magi dukan dagi faduna police station da pukirami apokpa mapa police na phakre haiba khanglakpadagi benik na mapa bu lokthoknabagi damak police station asida chalami mahangna police station yorokpa matamda leramliba police sing aduna mahake apokpa mapa bu phuduna leramba thengnaki benikna mahake apokpa mapa phuduna leramba aduda madugi mayokta yaningdaba wapum khara phongdoklami Madudagi mafam aduda leremliba police sing aduna benik tasu onsilaktuna fuba horaki ahanbadadi benik su makhut masa khandoktuna masabu ngakthok chananaba hotnarami benik ki matau aduda police sing adu sauba asum hengalaktuna Inspector S Sridharna police ta karamba mawng matau utkani khangdaba mapa masa ani asi ngasidi para tambigedabani haiduna mahaki makha thabasingda order tawrami
Asumna police station adugi custody manungda minungsi amata yaudana mapa masabu tamthina pung kya chumna otpi naibirami. Jayarasna Cheirak hana mahakpu phuba tokpinaba leiriba police sing adugi makhung paiduna haizaki. Mahak asi BP wangba amadi diabetes person amani haiduna haijarami adubu police sing aduna mahaki wafam adu thawaina takide. Police custody aduda ahing supa ot nairaba matung nongalakpaga mapa masagi ihing nahing tairaba Firol sing adu hongdok halaba matung makhoibu mari lenaba court ta puthokuna COVID-19 gi SOP thugai bagi damak police custody gi remand pibinaba police ki maike degi fongdoraki court nasu mapa masabu numit humni gi oiba police custody gi remand piki Jun gi tang kul asida mapa masa animak Kobelpati subjail da thamki jail da jun gi tang kun amadi kun ga mathoi leraba matungda jun gi tang kun ga nithoi asida Benik amadi mahaki apokpa Jayaras jail manung aduda leina masayamna nungairataba sor honba ngamlaktabadagi khudakta makhoibu hospital da pukulaklami adubu jungi tang kungani thoi numit adumaktada Jayaras police na ot naikiba I yamna thokiba na maram oiraga mahak laikide aduga thangnaba numit jungi tang kunga humdoi asidana mahaki apokpa mapasu taibangpal thadoki Police custody da ot naibadagi mapa masa laikidebagi paw asi leibak sinba thungna sandoraki leibak miyamna police ki ka henba thong asigi mayokta akanba kholaw kya lawki police custody da tamthin hatpikraba mapa masa asigi mihat asibu yaningdaba phongdoktuna dukandar singna makhoi gi dukan gi thong hangnakide Human Rights Activist singnasu police ki brutality adubu akanba mongda condemn tawki Maikei kiyadagi miyamna akanba mongda yaningdaba phongdokpaga lanana maral leiba sing chap chaba dandi piduna mapa machagi justice piu haiduna khongjang changsinnaraki thodok asi tarai na lawba yakide masina maram oiraga jungi tang kunga mari kumjali singani kunda Madras High Court ki Madurai bench na sumoto cognizance ama lokhatuna thodok asibu Judicial inquiry tawbaga lanana Local police ta thajadabana case asi CBI da direct sinaki amadi jungi tang kunga mapanda CBI na case asi paibaga thaudo asigi matangda angle khudingmaktagi thijinba horaki Satakulam police custodial death ka mari lenena semkiba Judicial Magistrate MS Barathidasana thaudok thopam police station aduda laktuna case asigi investigation chataki Maduda police station adudagi cooperation amata pirakhidabata natana lakliba Judicial Magistrate ki team adubushu makhoina kihilami lonana laibak thiba thogdo adugi CCTV footage su storage capacity full oire haiduna kakthatuna leramki tanja aduda Judicial Magistrate MS Barathidasanda police station aduda lady constable oina leibi Rebatina numit adugi tamthiba thodok sing adugi matangda wari pumba lige haiduna warep lauki adubu Revatina lawriba phirep asi isam samba warep amadi oikide mahakna magistrate ta haiki sar aina thokiba thodok adugi aronba achumba khudimak amata chithadana haigi adubu aihag asi isanupi anigi mama amani aigi isasing ipuroiba aigi imung manung amadi aigi thabak asigi safety pibi bangamgadra haiduna magistrate ta mahangna wafam asi hana hogdoklami Rebati masanasu khangjarami mahagna asumba asi haiba matamda mahagna mayok nagadoriba asi mahaki senior officer sing amadi yamna matik mai leiba mihei sing haiba khangjarami adubu mahagna asumba adu magistrate aduda hairege haiduna chap yungna leplami Asumna police station aduda Jun taraga mapan kumjali singani kungi numidang da thokiba thodok adugi wari sing lady constable oiribi Rebatina Judicial Magistrate ki team aduda litharaklami numidangi pung nipan ga minute yankhai muk chatpa matamda police station aduda mahaki duty gi damak laklami matam aduda interrogation room dagi kappa lawba khongbagi makhol amakak tarami Benikna amma ay yamna nare aibu amuktang thadok piyu ay lanjare haibagi khonjel adu interrogation room adugi manungdagi mahagna ihan han taki
Matam aduda Sub Inspector Balakrishnan ahuba khonjalda napa nasana police station asida charang naba thokhale nakoi kyamuk yamna chawba kyamuk yamna sakti leiba mino haiduna hairami Rebatina interrogation room aduda yorokpa matamdadi mapa masa ani adu yamna tamthina phuraga leramki leiriba police sing adugi makhong paiduna haijaraba phawbada minungsi amata yauduna police sing aduna mapa masa animaki private part phawba kauduna phuki police sing aduna phumalakpa aduda mapa masa adu gyan khara khara mangba hauraki matang aduda Rebatina Jayarasta ising khara mahangna pithaknaba hotnarui adubu mafam aduda leiriba mahaki senior officer sing aduna madubu athingba pirami madugi matung tarakpada mapa masabu manung khongrau khaktamak selhanduna masagi atai pirol sing amata yahondana table aduda ufanduna thamlaga makhong makhut adu lengdana bahaiduna pharaga police ki lisai aduna mapa masagi hif nangan amadi haksangi tongan tongan ba mafam kya marumda tamthina furami police sing aduna pung kya sumna phudharakpa aduna maram oraga mapa masa anegi haksang adu ihing na hingtana yomlami asumna numituma yu thak mapa masa adubu police custody adugi manungda phubiki makhoina yu thakpagi matam adu khaktada mapa masa adubu phuba leplami asumna pung kya sumna mapa masa ani asibu police station asida makhoi tarana lakna biki mapa masabu fuba leplaba matungda makhoigi haksangdagi chenthaраklaga police custody gi laimai aduda tariba ihing naing sing adu makhoi masa masana taithok sahanki ayu angan bada sanitation workers singda ka adu evidence amata leitana nabagidamak wai taithok hanki jungi tang kunda mapa masabu makhoina ahing chupa leliba ihing nahing taireba dress adu hongdok halaba matungda court puduna makhoibu makhatana police custody gi remand lauthaki Rebatina mahaki testimony asi pibakak natana thodok aduda yaukiba police sing adubusu CCTV footage ki matengna mahakna masak loina taki masina case asida maru oiba liklam ama oina uttuna mara leiba singi mathakta sarsit thangatpada asoba mateng ama oiki matam asida Rebati su tongan ba threat amadi pressure kaya laki mahaka thabak tawminnariba mafam aduda leiriba police sing aduna case asida mahak tuminna leinana ba hairami adubu mahakna wafam adu yaramde amaromda investigation tawriba room adugi mapanda thodok aduda yauriba police sing aduna yaikhai thingaina ba amadi magistrate ki investigation adu mai paktana nabagidamakta tongan ba thawong kya mapanda satharami mapanda oiriba phibam sing adu lurakpadagi investigation room adugi mapanda judicial magistrate ki teamna guard phawba thamduna Rebati statement lauki Rebati pukningda akiba laktuna mahakna piriba statement adu sign taw haiba yakide lonana mahaki statement asi public ta thadokpa pamlamde maramdi mahaki senior officer singna masigi matungda mangonda tawrakadaba threat harassment mayam sing adu Rebati masana khangjarami adubu lakliba judicial magistrate ki team adugi maiki degi Rebati gi punsida asoi angam amata yaholoi haiduna thajaba hanjin piraba matungda Rebati na mahaki statement adu sign tawki judicial magistrate na makhugi report adu dasu police station adugi oikiba phibam sing investigation chathaba matamda cooperation mapung phana pirakidaba court ki lakliba staff sing aduda phawba attack tawnanaba hotnarakhiba sing adu makhoigi judicial inquiry gi report ta hapki case asida thongna phana songthoraktuna asumbagidamak leplibi lady constable Rebati gi punsida threat kya marum laki thawdo asigi matangda court trial chatharakpa matamda Madras High Court na district administration da Rebati bu 24/7 security piduna mahaki family mahaki imung manungbu ngak sengadabani haibigi yathang tawtaki thawdo asigi matangda Central Bureau of Investigation CBI na thijilakpa matamda fangliba report sing adu chargesheet ta haptuna Madras High Court ta pikhalaklami CBI gi phangba report ta police station adugi interrogation room adugi wall toilet amadi
SHO Station House Officer gi room amadi mapa masabu phubada sizinnakiba sei sing adudagi sample sing ningthijana forensic science ki team galana collection tawraba matungda test tobo matamdasu leikidraba mapa macha Jairas amadi Benika chanarami haiduna makugi sarsid aduda palli Forensic Science ki report mayek sengna takli victim animak police custody manungda tamthina otpi naibiki haiba amaromda Judicial Magistrate ki report ta victim anigi hakchangi tongan ba mafam taraga nipanda asok apan yauki tamthina hakchang manungda soklamba sing aduna maram oiraga leikhidabani haibasi confirm tauki Madras High Court na tha taruki manungda loisinaba phawba matam thaki adubu court ki repeated extension sitting vacancy amadi tongan ba maram kya marumna tamthiba thogdo asi sahi manga makai hena court wahel chatharaknaba matungda March ki tang kunga humdoi kumjali singani kunga taruk asida Sathakulam police station gi matam adugi inspector sub inspector ani head constable ani aduga constable mari punna mapal asibu mara leire haiba khanki masigi matungda April ki tang tarukta Madras High Court ki Mathurai bench ki first additional district and session judge J Muthu Kumaran na police custody manungda minungsi amata yaudana inhuman oiba mongda mapa masabu otnaidan harkiba police mapan inspector S Sridhar sub inspector K Balakrishnan sub inspector P Raghu Ganesh head constable S Murugan amadi A Samudarai constable da M Muthu Raja S Seladurai X Thomas Francis S Belmuthu hariba police personnel mapan asibu makhoi na tawjarubagi maralgi matung ina court asina sibagi dandi piki masida natana victim family da compensation oina lupa crore amaga lakh nifugi senpam makhoi mapanda pigadabani haibagi rai taki loinana thaudog asida hakthengna yaukiba tarasuba accused oriba sub inspector Paldurai hariba misak asiti kumjali singani kungi August thada COVID-19 na maram oiraga mahakti laikide taseng bomakidi thaudog asida chenariba asi makoi tarani adubu ama asidi hana mangjongna laikidabana maram oiraga makhoi mapanbu courtna sibagi dandi asi piribani case asida lady constable Revatina Laukiba role asi police ki system gi manungda yamna tangna thokpa khudam ama oiri junior police amana achumbagi damak magi senior officer singi mayukta leiduna asumbagi damak thauna phana lepa haibasi ngasigi taibang asida atangbani sahi taruki matungda korna piriba verdict asi victim family gi justice khaktanatana no one is above the law haiba asobo pawzal ama piri case asi nainarakpa case asi loisinaba honarakpada Revatina lauriba role asi matam chuppada ningsingduna lehoragani mahangna akiba amadi pressure kaya marum lairabasu asumbagidamak lepki amasung justice ki lambi mahangna oithokhanki case asida lady constable oiribi Revatina lauriba role asigi matangda adongi pukningda phawbirakpa sing adu comment section da thambiramu Mathangda anoba case ama amuk puduna laksage makhata na channel asidagi crime gu mari lenaba wari sing taba phangbinabagi damang channel asibu nungsibiduna like comment subscribe tawbiramu ta video bu khuding makpu amuk kahana khurumjari